Laimakong Army Camp Manungdagi Mangkiba Laishram Kamalbabu ki Loinabi Belarani Yauna Mioi Manga Raj Bhawan Tamna Thomjin Kre Belarani bu Imphal City Police na Laukat Lure Numit Tara Mangani Henna Thiva Khangdana Ladiba Kamalbabu ki Langla Langjin Puthokpi Naba Governor Unanaba Hotnabada Police na Athingba Piduna Afa Apun Chathaba Yaningdi Haina Imagi Mairagi Kanvana TH Shujatana Pendava Fongdokre Nakalabram the Governor Unabagi Ayaba Mangjongna Laugdana Raj Bhawan Tamna Thomjil Lakpagi Khongjang Singh Takthokpani Haina Police ki Maikai Dagi Thamlakli Kamalbabu Mangkibaga Mari Lainana Raj Bhawan the Khongjang Changsil Lakpa Yai Haibagi Pau Hana Fangbadagi Police na Akanba Cheksil Thorang Lokatuna Raj Bhawan Tamna Chatliba Lambi Singh Thinki Lambi Thingzin Kibasina Maram Oidaga Imphal City ki Akoibada Laiba Maru Oiba Lambi Amadi Lairak Singda Chawna Traffic Jam Thoktuna Achat Awok Singda Akaiba Piki Kamalbabu ki Loinabi Belarani ki Khongjang asibu Saugatpa Lakibi Imagi Mairagi Convener Sujatana Hai Numit Kayani Mapuroibagi Langla Langjel Khangdana Lairakliba Belarani na Governor ga Unajage Haibada Athingba Piba Simag Democracy ki Wahan Thok Lehendabane Micha Miyamgi right matpani Kamalbabu Mangkibagi Sigi Matang da Kangpokpi Police Station na case Laukatliba Sida Miyam na Kadai Fauba Thazaba Ngamgadawribano Haina Fongdoraki Hatiba. Ni lah orang pasal nak dia nak hana. Tak kau nangis nasi program. Aku kini macam ni, orang tu lalu tengok dia. Orang lalu tu mana tahu lagi. Mana kita lah dia. Kita dah kerja orang tu orang. Kau tahu apa? Kau kira ke panggil? Parliament tu kami, aduh semua terada governor dah katang request tahu wahai kera hajar mai mateng pang minda high state sarkar na budi thiri hai poto masu mioi ba ma oi bani na mai ki puning da wakal da nuai ta poto hadu katang governor da thamjage appointment lo sai na ba adu adu apha po ni na khoi su organization ama leiram ni na hoi noi mi yam lakanu mi mari ra mangara la ho adu ga khoi sidagi mi ani ohum ma tor ga aram se da appointment da lor ga wai sana ba tau se hai bani ba adu hai ba du de yong thamai ba force me adu angang du gi wakal du gi aina phana hanjana hai jare moi je sumai tau da na governor da lo lakpani mi yam lakpana te moi mari manga khalak chabani mai nu pi ni adu appointment do phangde phare adu tang lojaraga hanjasano haibada hojin nam phu dong bai hoji police station pura chakre adu masi phalla leba